Mayambu Amazing Bible Prophecy Ministry in Manipurina Taram Oksari Nasigi Lokotari topic 3 angel message ki series aduni Maroina Revelation 14:12 Asida base taruga lokotpani habidi third angel message Ahumsuba swargadutki wapao amasung justification by faith thajabagi chumhanbiba hariba asigi maramda ikoina asi lokotsagani masigi topic che yamna maruai chnawsing aduna ikoina howdringida hana ishora prathana tawse sargada laiba yamna ningchara bathawdana ibai pa isho na po haningai litana thaga chalepa asokki mating maruai ba topic pa ikoina matau karamna ikoina thajabagi mapana chumhangadake haibase naki ahumsuba swargadutki wapao manung chali habsigi maramdani nagadawi masigi aphaba pause paisho aina ngam khudimon haki aning baki matung na ohenbiu aduga tari pung khuding da sun haki nungsiba thobjana loina bidana masigumba aphaba pause loksan bangamanbiu hawbudegin loi phawun hana sinbiu prabhu jisu krista gi mingda khurumjare amen koi ahan ba text ase revelation 14:12 to paminasi. Here is the patience of the saints. Hadi dharma chenba missing adugi khang bakan bado sidalaire. Here are they that keep the commandments of God and the faith of Jesus. Masida ishogi yathang sing ngakpa amasung Prabhu Jisu Krista gi thajaba laiba makoi adu laire hai. Chinausa masida maruina laire se kaino ishogi aroiba matamda ishogi swargadut Ahumsuba swargadutki wapao ase sandokpa matamda ishorgi khang bakanba dharma senba laiba mising laigani makoina ishorgi yathangsin ase ngakani aduga loinana makoina Prabhu Jisu Krista ngonda laiba thajabado laigani habni aduna masida ikoina maroina 10 commandment habdi law habni faith of Jesus habdi gospel habni aduna law ga gospel ga se matang khuding da saminagani habase masini ikoina hojik yangduje maroina thajabagi mapana chumhanbiba habse karino faith of Jesus habasi ki mapana ishogi yathangsin ase ngakpada lamjingi ani ase amana amagi makha ponei habse koina kawgumsi sen maik amagi masi head ka tel ga ani do adumaina oibagumna thanaba yada pumna ishogi yathang tara amasung Prabhu Jisu Krista gi thajaba habadi gospel ase punna samine habsine faith of Jesus habse karino habse koina muyangsi writer amana asumne ibidami selected message book 3 gi page 172 gi sida paragraph 3 da asumna hai faith in the ability of Christ to save us amply and fully and entirely is the faith of Jesus habiti thajaba kanada thajaba Jisu Kristana aikhoje amply edi sufficiently marang kaina aikhoje marang kaina aikhoje fully edi adum mapung phana entirely edi akhoigi haksangi akhoigi isa punamakse punama akhoigi haksang khangde akhoigi leiri kudemakse mapung phana kanbiba ngami haiba thajaba adubu faith of Jesus haina khanai faith of Jesus haibasidi kaino Prabhu Jisu Krista ta thajaba thabaragadi Prabhu Jisu Kristana aikhoje mapung phana aikhoigi pap asidagi awatapa yaudana mapung phana karishu awatpa leitana aikhoje koina iningba phibam do oidanasu aikoina yamna phattaba papi oigera oidanasu mina kopiba ngamro haiba pap tawba oidanasu adugumba phibam adudagi mahagna aikhoibu kanbiba ngami habse Prabhu da chalagadi kanbiba ngami habse masibuni faith of Jesus haina aikhoina khangnari bse sinausa aduna aikhoina hoji makha tan jang chalasi matau karam na aikhoina Prabhu Jisu Krista da changaga aikhoigi pam khai ase masi karamna khoina thajabagi mapana aikhoibu suman bigadage haiba hiram asida oina aikoi masi changchan minarasi sinausa adudi aina samlamna masigi serise na khoina patana pap tage hairagadi just thajabana chumhanbiba habsigi maramda patana bhap tage haitadi aigi series mapan chathagramni salvation by grace habdo madugi series mapan da full detail sakramni
Sinausa kanaguma misina thajabagi mapana chumhanbiba hairaga Bible gi text ada chapter amada kudamana Galatians 3 gumba chapter amada jumpham oiraga aikoina masi takadaba nate whole Bible we have to see New Testament is loina mai khoni yengaga maduda khona takpi gidaba subject ni sinausa aduna masi khona fazna yengba ikoida darkar tai ikoina bhat taminase aina masi samlapna aina topic ahum haidare tangka ahumda aina masi loisnaba hoina jage ngasina part 1 haida part 1 haibadu oirase ikoina khangase matau karamna tayungpan asida ikoina pap sanga khige haiba matunda Romans 5:12 da asumna hai masiko mi ai adum nakoina screen da yengbiro ai andum artha andum madarake maram aduna mi amagi mapana taibang pan asida pap sangla khi aduga pap tawbagi mapana asiba oikhi asumna asiba hepse mipung khudimakta thangthaki maramdi mi khudima pap tawre ekona tangpan da pap sangla khibje kanagi mapana no adamna pap tawba tuna maram oituna maki matung induna aikoi khudima ase pap tawre masina habide adamna pap tawre aikoi papi ore te sinausa aduna adamna maram oiraga maki matung induna aikoi khudimakse pap tawkhibani habsini aduga Romans 3:23 da asumna hai mi khudimak pap tawre amasung ishorgi matik mangan atudagi sonthare habide ishorgi lamchat atudagi aikoi hanthare habni aikoi miyobje ishorgi lamchat mana sembani aduba pap tawbana maram oiduna aikoi je adugumba ishorgi lamchat atudagi aikoina hanthare hai aduga Romans 6:23 da hai mi amana pap tawragadi kari phangani habnta for the wages of sin is death pap ki atomandi asibani adubu Prabhu Jisu Christa gi mapana aikoina arang khubam ado phangani haina masigi Romans 6:23 da sunna hai snapsa aduna ikoni yengse pap habse karino akoi khudum pap tore aduna pap ki atomandi asiba ani shuba sibani adu ikoina pap habse karino 1 John 4:3 da asumna hai aikoina amu yengse 1 John 4:3 da Ishogi wenda thugaiba mising aduna pap tawi habi masi ai pajarake 1 John 3:4 da whosoever committed sin transgress also the law pap tauba khudingmak aduna Ishogi while jasang chu thugai for sin is the transgression of the law maramdi pap tauba habse Ishogi wenda thugai bani aduna masidege khoina khange pap habse karino pap habse Ishogi wenda thang 10 commandment Exodus 20 the PB kraba Exodus 20 gi 2 dagi na 17 the PB kraba Ishogi wenda thang thugai base masi pap ni habse adu khoina mu yang manasi adamna pap tawasna maram oiduna ai khoida masigi fall ase kari lai Romans khoina 5 ki 18 da amu ai khoina yang narasi wherefore therefore maramaduna as by the offense of one mi amana pap tawuduna judgment came upon all men to condemnation aduna mi amana pap tawuduna aduna adu wahen ase mipung khudimakta haibidi mipung khudimakta maran sinaba wayele habini adugumba wayel aduna even so asum tawduna by the righteousness of one mi amana dharma sembaduna the free gift came upon all men unto justification of life haide mi amagi dharma semba habdi Prabhu Jisu Christa na dharma senbagi mapana ai koi khudingma ase aikoina punsigi chumhanbiba haibidi aikoina arang khubam haibse mipung khudimukta lemna arang khubamgi khudol ase lai habani sinausa aikoina yengsim basidagi adamna pap tawbuduna maram oiduna aikoi mipung khudimukse aikoina condemn to death ne aikoina asiba haibse aikoida thangdare condemnation haibse aikoina kaawida base masini adamna pap tore aikoi khudimukse pap tore aduna maramadana adamna miyobegi makokni asna mana pap tawbuduna maramadana aikoi miyoba jati se aikoi siba haibse neba aduna masina takpudi lo na mipung khudingma ase
ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁꯀꯤ ꯃꯃꯥꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯁꯤꯕꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯣ ꯊꯨꯒꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯁꯅꯨ ꯍꯥꯏꯕ ꯋꯥꯌꯦꯜ ꯑꯗꯨ ꯇꯥꯈ꯭ꯔꯦꯕ ꯃꯁꯤ ꯀꯅꯥꯅ ꯑꯣꯏꯍꯟꯕꯅꯣ ꯑꯩꯈꯣꯏꯅ ꯑꯗꯥꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯞ ꯇꯧꯔꯦ ꯔꯣꯃꯤꯌ 4:15ꯗ ꯗ ꯂꯣ ꯋꯥꯛꯀꯦꯠ ꯔꯣꯠ ꯍꯥꯏꯗꯤ ꯋꯥꯌꯦꯜꯗ ꯊꯦꯡꯅ ꯑꯩꯈꯣꯏꯗ ꯑꯁꯥꯎꯕꯗꯨ ꯑꯣꯏꯍꯜꯂꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯑꯁꯥꯎꯕ ꯑꯣꯏꯍꯟꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯦ ꯊꯨꯒꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯖꯥꯊꯪꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯁꯅꯨ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯕꯁꯦ ꯀꯟꯗꯦꯝ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯦ ꯑꯗꯨꯒ ꯒꯂꯥꯇꯤꯌꯟ 3:13ꯗꯁꯨ ꯍꯥꯏ ꯃꯁꯤꯅ ꯑꯩꯈꯣ Christ had redeemed us from the curse of the law 하이디 프라부 지수 크리스나 로기 웬다 탕기 시랍 어두데기 아이코이부 간비 하브니 마신나 타쿠디 케이노 아이코이나 팝토 그러버 쿠디마 이쇼기 웬다 탕 아두나 시랍비 하이레바 시랍 아두디 아이코이 로이나마 뮤이바 아이코이제 시슈 하이바 condemnation 아두 아이코이나 라크레 아두가 아이코이나 잉시 쇼기 아춤부 웬 what is the justice of God 이쇼기 아춤부 웬나 시카리노 아이코이나 Ezekiel 18:20다 코이나 잉에 Pap to the soul that sin is shall die. Pap to riba thawai ado mahak sigani hamni sida. Aduga masigi makhata na mosai mapana toba pap ado masana puroi. Masana toba pap ado su mapana puroi. Masana toba pap ado masana pangjagani and haisida. Father shall not bear iniquity of the son shall not bear iniquity of the father hamni. Akwina haidi Pap to Wumiduna, see by say, Masan Punjakinis now. I don't have the Adamna Patoroga, a shikini habit. I take. Why Mondi Amapungi, Mana Equimubinina, Kaino de Mana, Maramoiduna, Mana Pato Dunoma, Waiduna Mike Masado Sibanai, at Might of Duna, my Masado Sibanai, Ravina Equigi, Koisu, Sibanai. Happy Sibanai Baksang degi, Sibanai the Papotama Putopa say, Masidi Kaidon the White Talk the Bani. 하이버세 ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯂꯣ ꯋꯥꯌꯦꯜꯗ ꯊꯪ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯅꯦꯆꯔ ꯑꯁꯤꯃ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ 7:12 ꯔꯣꯃꯥꯟꯒꯤ 7:12ꯗ ꯑꯁꯨꯝꯅ ꯍꯥꯏ Wherefore maram aduna the law is holy isogi ya wayenda thang ase sengi and the commandment holy isogi ya thang sing ase sengi just and good just adi dharma cheli amasung phai heaven masina habide isogi wayenda thang amasung masida yauriba ya thang khudim ase aseng bani dharma sian bani amasung aphabane isnausa aikoina kanaguma christian khradi isogi wayenda thang haibase Panba matamdako asukimati allergic oiba taningdaba mi kyamarum mi yaureba karigino khangde adubu ishona haibani masidi yam phai masidi asengbani masidi dharma senbani hai aduga Psalm 119 gi 142 da sunna hai thy law is the truth ai loan text padramni important adu da salasi ishogi wanja thangati achumbani hai karigi adu tari ekona Ishogi wenda thang panba matamda allergic oiribase karigino achumba je pamda bi natraw isnausa nangai achumba pam taradi bible na haibi gi matuna ishogi lo che achumba je ekhoina pangadam lo yaudana ekhoina achumba haibase kaidonung da khoi punsida phangoi masini isnausa yam laigera text ko masigi maramda adu aina pararoge masi lo sigi makhada yam sangdaroge adu sida yengse adudi papi amana ishogi wenda thangna Darka life do people ngambra. Ishogi wenda thangna darka life se karino haiba matana. Ishogi wenda thangte isho masama ka sengba mane. Kanagumba mina ishogi wenda thangte thugairagadi hairiba thugaikiba wenda thangma asengba wenda thangchimba piu haibani. Natragana thugairiba mi adugi punsi magi life haibdo ishona darka lai haibani. Aduna ikoina ishogi thugaikiba wenda thang adugi thak standard ado madu ikoina ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯑꯗꯨ ꯄꯤꯕ ꯉꯝꯒꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯉꯝꯃꯔꯣꯏꯕ ꯑꯗꯨ ꯇꯥꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯄꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ Romans 3:13 there is none righteous not one ꯙꯔꯃ ꯁꯦꯝꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯗ ꯊꯪꯗꯣ ꯏꯁꯣꯔꯅ ꯏꯐꯥꯗꯥꯝ ꯁꯦꯝꯕꯤꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯦ ꯙꯔꯃ ꯁꯦꯝꯅ ꯁꯦꯝꯕꯅꯤ ꯃꯈꯣꯏꯗ ꯄꯥꯞ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯁꯦ ꯙꯔꯃ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ Shogi yathang thugaire moi masana haibdo ngamdre aduga magi matung imba khone su yathang thugairam na pap to na matugi lu duga chamana bu standard do khani piba ngamdre hame Job 14:3 da hai ko kanana
amot pa potigi aseng ba ma poropang ngamgadagi sin oithok tabani laikom marak adudagi aikona manimta porok pa habse laikom marak tudagi karisu atai leitabda laikom dagi laikom tholopana tana karisu palade amot pa dagi amot pa do phangani habani masina habati sinausa adoi tadi akhona ishona ikhoida lopi risigi maru ebse karino habse akhoni yengseba sida Romans 3:20 dako Romans 3:20 da sunai magi last part ai horen jo pajarakani last part sunai by the law is the knowledge of sin ishogi law asina ikhoida kari khangaleba aikhoina pap habse khangaleba ishogi law asina pap khangale Romeo 4:15 da muai no law no sin ishogi law laitragadi no transgression no sin law yaudrede khoi pap laitre aikoi huji papine je karina khoina khangali shogi law je laitraba mangre haraba adu de khoi papi oidre shona khoi lo kan bigin adu oibra oide aduna law na aikoi de khangan base kaino aikoi gi pamni law haibasi de aikoi gi saging minjeneba aikoi gi hakchang da amotpa pakpudo masida masigi law sna aikoi da takne law sna aikoi de kan bibu ngamoy hari amotpudo law sna ishogi wainja thangchina sam thokpa ngamoyba masi aikoi na mathang khudingda kaugum si ko adudi aikona lona aikhobu kan biba ngambra aikona Romeo 3:20 da ipazarake Romeo 3:20 da lona aikhobu kan biba ngambra habise wherefore maramaduna by the deeds of the law there shall no flesh be justified in his sight hango adu ngasai makhada for by the law is the knowledge of sin maram aduna logi yathang logi thabak sing asigi mapana thawai amatabu ishogi mamangda chumhanbiba phangoi haibadi aikhoina lo phana illagasu aikhoina yathang tara se aikhoina illagasu ishona aikhoibu sukchum chumhanbiba aikhoigi pap justify di aikhoigi pap copy ba aikhoida arang khubam piba aikhoibu chumhanbiba habse masi kadung du oithokti lona aikhoibu kanbiba ngamde hamni aduna masida hairabne adu Galatians chapter 3 whole chapter je paba matamda masigi maramda ngaktani masida iribse 3:11 da soy but that no man is justified by the law in the sight of God. Ishorgi miyengda logi mapana kana matabu chumhanbiba leite kana matabu arang kubam biba leite kana matabu pa kopi leite justified of the chumhanbiba habse it is evident masi saki wore the just shall live by faith dharma chamba misna thajabagi mapana ngani heaven masi dhairibse habdi law na ikhoibu kanbiba ngamde koina ngasai kre law na kaido ngamba aikoi pap kopi ngamde aikoi pap samthopi ngamde law na aikoi papi ni habse khaknani mahangna utpa ngamibse adubu mak thugairagadi law na aikoi maransi habsineba koibu magi thabakte maransi ba aikoi pap khangan ba nang papi ni habse masi kaktaneba aikoi law na aikoi da khangan libse sinausa adoi taragadi aikoi na kamaina aikoi bu chumhanbibage habse aikoi ni yangse Acts 4:12 ta hai sarge ki makhada aikoi bu arang khubam piba ngamba meng amata leite hai masina haibdi kaino aikoi bu arang khubam piba ngambadi Prabhu Jisu Krista kaktani ma kaktana aikoi da arang khubam piba ngami lona aikoi bu arang khubam piba ngamde lona aikoi gi pap ko piba ngamde aikoi gi pap ko piba ngambadi kanane ba only Jesus Christ Prabhu Jisu Krista kaktana aikoi gi pap ko piba ngambane aduna John 12:32 da hai Prabhu Jisu Krishna aije malam prithvi dagi aije thangkat pataragadi haibdi cross ta aije pangtingduna siba tarabdi masina mi khudingma ingonda chingchangani habi Prabhu Jisu na cross ta pangtingduna sibikre karigi damuk sibimno nang egi pap ki damuk sibibane hai bu pap aduna maramud ishona ikhoibu nung sibi aduga ishona ikhoigi pap ki damuk ikhoina phangada badandi makhaidu mana lawai gira hane ikhoina cross ta thaja duna yengba matamda aikhoigi thamoije Prabhu Jisu Krishna ngona yengane masi cross haibisna aikhoigi nungsibudu uleba aduga Acts 16 gi 30:31 da sumna hai aduna Paul koina Paul hoido jail da thamjala pa matamda earthquake lai lapa matamda nikpa matamda mokhoigi jailer aduna hai sir what must I do to be saved ai bu convening ai kadi tawgani haibni maduda Paul haibni ko nang bu convigi haragadi Prabhu Jisu Krista ngonda thajau nang amasung nang nakhoigi imung manubu convigani ham aduna aikhoibu kamaina chumhanbibra koina justified haibuga save haibuga ichinaw samane ichinaw
ꯑꯩꯈꯣꯏꯅ ꯄꯥꯞ ꯀꯣꯛꯄꯤꯕ ꯑꯗꯨꯒ ꯆꯨꯝꯍꯟꯕꯤꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯆꯞ ꯃꯥꯟꯅꯕ ꯗꯣꯛꯇ꯭ꯔꯤꯅꯦꯜ ꯇ꯭ꯔꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯑꯩꯈꯣꯏꯕꯨ ꯆꯨꯝꯍꯟꯕꯤꯕꯁꯦ ꯀꯅꯥꯒꯤ ꯃꯄꯥꯟꯅꯅꯦꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯝꯍꯟꯕꯤꯕꯅꯤ ꯍꯥꯏ ꯔꯣꯃꯥꯟꯁ 3:28 ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯁꯨ ꯄꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯤ Therefore maram aduna we conclude that ikhoina waroisin tare that a man is justified by faith without the deeds of the law gi thabak sing asigi thabak yaudana thajabagi mapana ikhoibu sumanbi aduna ko ikhoina sumanbiba ikhoigi pap kopiba phamba ikhoida arang khumam phangba habse ishogi law ikhoina law inba adugi mapana natte sinausa masidi kanagi mapana ne Prabhu Jisu Christagi mapana ne aduga 2 Corinthians 5:21 da asumna hai 2 Corinthians 5:21 ekoi amuk paminasi sida ekoi kamaina ohenbi bra habse masi na khangba darkar nei ekoi ne lo na di kanbi de hai adubu ekoi lo nga khoti darkar oidabra haibudo adusu ekoi ni yangani for maramdi he had made him to be sin for us he edi shona Prabhu Jisu Christ je ekoi gi damak pap ohenbi havni for who knew no sin mahana pap sung tok tok gide khang gide that kaigino hadi we might be made the righteousness of God in him mangonda ekhoi je ishor gi dharma sem adu oheninga gi damaktane ekhoi ne sida khanga dabte isnauta yam phadaba text ne si sina haribs kaino ekhoi je ishor gi logi ngakpagi mapana ekhoi chuman bibana te Prabhu Jisu Christ gi mapana chuman bibani ekhoi na pugadaba pap ki dandi do Prabhu Jisu Christ na pubi kari gi damak ekhoi je am mangonda Dharma semba mi oheningai gi damak ekhoi dharma semba habse kaino ekhoi dharma semba habse ishogi law yaudana ekhoi dharma semba habse the law is righteous habni ko psalms ta ekhoi 119 gi ko 172 oirangani masida haibni ishogi ya law sing ase ekhoi dharma seli hai ekhoi Romans 7:12 ta haibdo adugi mapana ekhoi ishogi ya law in the missing adu dharma sendi adubu aikoina lo hana ilaga aikoina dharma semba phangani aikoi arang ko pangan phangani habanate masina habidi aikoi Prabhu Jisu Christ on chalaga haijaraga magi mapana aikoi pa kopiraga adugi matungda Prabhu Jisu Christ na aikoi step by step aikoi dharma sembo elakani adu makhada am changalakani aduga 1 Peter gi 2 gi 24 da asumna hai 1 Peter 2 gi 24 aikoi amu yengsi 1 Peter 2 gi 24 masida hai who his own self bear our sins in his body on the tree have the cross the samana ekhoi pap sing adu pubiki hamni that we being dead to sin ekhoi pap thadok tu namni dead to sin abdi pap thadok pa hamni koi sinausa dead in sin hamna pap tawruga siba hamni ekhoi na pap thadok tu na so live unto righteousness by whose stripes we are healed aduna koina pap thau tutuna koina dharma semba punsi phangani adu maki asokpana maki saifamna ekhoi anap phali haibani sin hariji masri ki tai sinawsa ekhoi kauroi dabati ekhoi Prabhu Jisu Christ na ekhoi pa makhai do loina pubi keba mahang tang pan talai mana dharma semba punsi ma ngami ekhoi Philippians 2 gi anko ekhoi 5 te gi na 8 po ekhoi pa ba matam na ekhoi khangani adu I pazar roi ki sinawsa mas Prabhu Jisu Christ na haib ile ekhoi haiba loje ekhoi haiba inbangam dabani adugo ekhoi da mahana mapangonda thajabagi mapana mahana lo sing asing ha eba mi amoina mak lakni ko adugo John 1:29 behold the lamb of God which taketh away the sins of the world ekhoi gi pa punamak pubi khiba ji kanano Prabhu Jisu Christ na ekhoi gi pa makhai je pubi baneba adugo John 3:16 mayam khanare ishona malan prithibhi ase asuki mating no se aduna kana kumada mahakpu ishobu thajaptaragadi mahak sidaduna lomba naitaba punsi phangane aduna ekhoi lomba naitaba punsi phangbaje kanagi mapana Prabhu Jisu Christ gi mapana masibuni ba ishogi ekhoi aphabo pau habse adudi Prabhu Jisu Christ na sibiba sina amuk kari tawrakhe habse yengse adamna pap tawbuduna ekhoi mipung khudemokse ekhoi da asiba habse ekhoi da thangdare all ekhoi khudemokse abamna papuduna ekhoi loi pap tore ekhoi mibe sishun haiba condemnation tawki aduga yengse Prabhu Jisu Christ na sibi basina kari tawgi amatanda ekhoi Prabhu Jisu Christ na ekhoi khudimaki pap adam gi matamda na Prabhu Jisu Christ na laking mamangda laiba sarga sakado misina tawgiba pap khudimaki dandi do mahana loina pubikhre the wages of sin is that habdo
ishona pibam thopa pap ama pu tawradi madugi pibam thopadi asiba haibido madune pidaba leite masiko kopi ba leite ado masi kanana prabhu jisu krishna ngda loi pubi khre Isaiah 53 chapter jo yengbiro ado mana he paid the requirement of the law shogi law na demand to dharma chamba law masa amaka manaba dharma chamba piu haibido prabhu jisu krishna tang pan dal aga pap su to dana mana dharma chamba punse ma hengeba hairiba aduna adugi mapana shogi darka lai do man bibireba dandi do chupuire adu chapire aduna koina Colossians 1:14 da haije in whom we have redemption through his blood even the forgiveness of sin had mahaki igi mapana ekoigi pap kopiba haibadi ekoigi dharma chamba mahaki igi mapana haidi pap kopiba dogi mapana ekoi arang khobam phangi hamne redemption ekoi bukan biba do phangi hamne adugo Romans 5:9 da chu we are justified by his blood hamne mahana tabi khiba I asigi mapana ekoi bukan bi maramdi I habis da haideba mi sagadugi life habis I adu da yawi haben masina habne aduga number point 3 da akoi yangase prabhu jesu krishna sibiba asigi mapana ishona wayan takiba ishona rai takiba haibdi aikoi khudimak sisno haina ishona rai pi khibado sagagi magi wayan da ko rai pi khibado adugumba rai adu prabhu jesu krishna sibiba asina madu kakthat kareba maramdi ishogi lona darka laiba khudingmak to mana ikona pap to rubi thugai rubi darka laiba khudingmak to prabhu jesu krishna loi pi bi kire aduna loi muthat kare haba masini ko ikona matam khudinga ikona kaugumse ikona Galatians 3 da ikoi paji ko kitang ikona paminase masi pabase maru oi Galatians 3 gi 10 ai pajarke for as many as are of the works of the law are under the curse kanagum mission logi thabak to makhai do ishogi shira makhada layamni shirabadi under the condemnation of the law heaven maramdi masina habi gathdi akoi kudimo long akongam de heaven for it is written asum e curse is everyone that continue not in all things that are written in the book of the law to do them haidi law na haibado madugi matungna logi laite ikibadugi matungna chathadaba makai ado sira phangabani heaven masina adubu masigi tekse kanawo misina ko loina seran turan toy aduna khoi longa pa laitere hana ana hai ko masini ko khoi shai thandagi pangana longa ko habse kadung dang amoy aduna maram modina khoi na sira phangabani habse masine 23 ki 25 tang mujeng se ko masi yamna 23 dagina but adubu before fat came thasab adu lakring mamang da fat ibji prabhu jesu krishna time panda la ka khoi damak sibidri ngai mamang da habni ko we are kept under the law have the we are kept under the condemnation of the law shogi law aduna ikhoje bandi oina ikhoje sisnu haiba adugi maran makhada ikhoi thameba set up unto the fat we should afterward be revealed tungda phongdo kadaba thajaba adu phawba ka adu thajaba adu lakti phawba ikhoje kaishum sangda thamme hame masina habdi prabhu jesu krishna cross the pangthing duna sitrngai phawba ikhoje bandi oina thamne haba maramdi ekhoi dandi pi daw yadeba adu prabhu jesu krishna laga sibiraba matamdin ngasa ina haigre logi darka laiba khudimo logi dandi khudimo to loina pigreba aduna ekhoje thado pireba masini ko and wherefore maramadana the law was our schoolmaster to bring us to Christ aduna law have se kaino school gi ozani ekhoje Christ da purangai gi damak school gi oza adu law ni law gi mathoni ko that we might be justified by faith kari gi damak ekhoine Christ da puroktuno habi laws na akhoine ozani oza kana Christ da purangai kaide bring Christ da puroktuno Christ da laba matungda ekhoje ishona chumhanbi ganeba ekhoi pa copy gane ekhoi garang khum do pibi gane ba after that faith is come hariba thajaba do lakhaba that faith the prabhu jesu krishna lakhaba matung dadi we are no longer under a schoolmaster di makhada ekhoi leitere garsian amagi makhada na khoi oza khoin ko ekhoina krishna da pubi gada ba ekhoi bulamjing nan tak piba do ekho hojik los na oidere maram di kaino prabhu jesu krishna masamang na oireba ekhoina changbi gada bu masini sinausa asina laire aduna ekhoina John 3 gi 17 da jo asumna hai John 3 gi 17 da 3 gi ekhoina 17 da mu pase masida jo khara lai 17 adu ngasi gi di side ai loisan jarage
Maramdi 3:17 dako. For God sent out his son into the world to condemn the world. Ishon mahaki masano paja pithibi asibu maran sin ngai lapa nate havni. Maramdi miyoiba khuding mana pap tawba matamda shogi lona ikhoje loina maran sigre. Aduna Prabhu Jesu Christna labudi sikiba maran don lokthokpa lakpaneba muthatpa lakpaneba. That the world through him might be saved. Maramdi mahaki mapana pithibi ase kaningai gidama. Verse 18 jini ko mina Manipuri text yam lana masi lairam ko. He that believe on him is not condemned havni. Mangonda thasaba maha adubu ishona maran side havni. Adubu Manipur Bible dadi masina abdi wayen bide na hai. Kya ge matik lan khraba. Aduna kanagum mission ko shogi wapao sandokpa mission lai. Aikoi Prabhu Jesu Christ ngonda da thajara aikoi wayen bidare. Hai. Bible na habi matung de mipung khudimo wayan gani wayan bache kanada gi hana hugni thajaba mission de gi hana hugni habi akoina masigi maram da ko koina first Peter da koina para di 4 chapter 4 da para di thajaba mi de gi hana hugni habi shogi yum de gi hana hugni akoina Ezekiel akoina chapter ko 9 da koina paba matam da akoina khangani adu maram de chakchara roi ko yamna serana rabani Manipuri ga sigadi but he that believe not is condemned aduna Prabhu Jesu Christ ngona thajadaba ma atudi maran si maram di karigi Prabhu Jesu Christ on the thajadaba tarakati aikoje koigi pap kopi roi pap kopi ba Prabhu Jesu Christ gi mapanani koina mangona thajadaba taradi aikoina ma ki haiba in baduna haireba thajadaba mi adugi haiba in bagi mota leparoi aduga cross ta pugiba aina tawgiba pap adugi dandi do Prabhu Jesu Christ na mohot silaroi maram de ai Prabhu Jesu Christ on the thajadre maram baduna makse already condemned hajiko because maramdi he had not believed in the name of the only begotten son of God maramdi shogi amata ngairba masanu pa adugi mingda mahana thajade chinausa masina habidi aikoibu chumhanbiba thajabagi mapana aikoibu chumhanbiba habje kaino Prabhu Jesu Christ gi mapana ni chinausa aduna aikoina Prabhu Jesu Christ ngonda thajaragadi aikoi lo ngaktaba yarabra haibudo madudi lal koina mathangi samanda ko mathangi part 2 da aikoi yengminasiko masi lale maramdi aikoina ngasai 2 Corinthians 5:21 haibu maramna aikoje kedoba ishona Prabhu Jesu Christ te aikoi gidama palo ohele kari gidama no haitadi aikoje Prabhu Jesu Christ te aikoje dharma semba mi ohe ngai gidama tema dharma semba haibse lo yaudana aikoi dharma se laibate logi thabak sing ado aikoi gi punsi da uttanadi aikoi dharma se laibse chuayade aduna dharma semba define tawba haibse masina pap tawdu mi do dharma se laibane ai pap tawtona lairaga kamaina ishona ibu dharma se laigni Prabhu Jesu Christ tang panda lakuje aikoi pap tawduna lainingai nate pau ta hondana isoya thugai duna lebido adu ta hondingai magi mapana adubu aikoi ngasai haibse aikoi gi pangana di lunga po sunga ngamoi lunga paibse kanai mapana Prabhu Jesu Christ gi mapana ni mathangi series khoida amu changjam nirase aduna tabi mayam da ishona boti boisna aikoi प्रार्थना तौसे सगद लैबा यानु मिंगसा बे पाइसो याम थागासरे ngasi aikoina ahumsuba swargadutki wapao amasung aikoina thajabi mapana chumhanbiba asigi maramda khara tamkhre paisho nahana bot bibiu ipa takrabin phungkhuningda chunahana bot nabiwana Prabhu Jesu ngda khumjari amen.